Pauchedi Imphal over Maroi Pau Kharab de Dojari. Gang rape to Chennaba Baill objection report Laktabdagi Baill hearing Yeithokhre. Mayang Imphal gang rape ki matang de special judge Boxo court Imphal West the accused amagi Baill objection report la distant SP crime against women stagi Laktabdagi case asigi Baill hearing Lakdiba tangkun mapan da satharagani. Ngasi uripok to leiba serap court mihat aduba janing da phongdok oina misi asigi matang da Thingjinkhre GAC ki miu kana court complex ki mapan da janing da kholau kaya Laothoktuna khongjang changchenke Panbajai September tang ani ge angan bada gang rep tawiraba matungda mai Imphal ke labu ki pali ema dhondok lamlapa matong laikanaba ngamdana laikhidabane mihat asigi matang da tongan Lupa amadi miu kana iho hoduna mara leibasing akpacharak piu aina kholau kaya laukhiba laikhrabane atop pau amadana Santhei National Park PPP model da Onthokpa Yaroi Sotinkumar Manipur khunai chakwatun ga thadok na ba yadraba amasung lamkoiba kaya ge wakhal pokning ikhau lakhanliba androge amata ngai rawa Santhei National Park asi private public partnership PPP model da Onthokpa Yaroi loinana National Park asibo hena masak tokan na ba sengko chagal ibasing yauna masigi committee na park asi kanna ba changkilakpa ihau khongjang da CPI na ba phupana sawat kani aina MSC CPI ki assistant secretary ki Aisho Sandana thadurak ba cherol amana aire laigak nasu National Park asi ki mating na sentar lambi oinariba miyamgi punchi mahingi yengduna PPP model ki khongthang athubada andokadabane wafam singarang September kunda andro mayai lekai de leibi kam singa kham laibi debi ki jumda social distancing ngana pangthokiba sama kun mari suba janeta irabot ki mapok kumon thoram da party state secretary kam Sotinkumar singhana phongthokibane janeta irabot ki underground punsiga androgi machin tongba nupa amasung nupi kyana irabot bukan bibada natana 1950 ki me tha angan bada losingba asigi barma khongsata lamda masigi thawna pharaba red card armina asam balambida panthongpom yongna thinbikhibagi wafam na hunana ningsingke thorom adu Imphal East District Council CPI ki district secretary kam Ais Bimol Singh amasung andro local ki nupi lusingbi si Ais laibi debi susar yake veteran kam ning thokhongjam Padma Singhana mayai tangbal logduna pangthokiba janeta irapot ningsing thorom aduda kam Sotinkumar Singhana COVID-19 da sikiba migi masing yangkhemari elakhiba amasung tamthiraba laichat asina naraba masing lising nipan helaba phawda pali belenga asina marke mikhalda BJP ki mirep sing mai pakhanna ba ahenba sel thada duna voter sing ba pakchana COVID-19 ki khayata tahanna ba thorang libasi angakpa pogi aike lawmi amasung sinmi singna parliament anobu bill kya pass taw ki basina leba ke submit lunda chawna so lagane masida khudong cha da ba kya mayuk nagadori basi nongmagi suraga hingliba masing yamlaba misam miyamne maram asidagi misam miyam amasu lawmi sinmi gi yai phana ba khandaba corporate mapusing hena sakotna na basok thabal leitana khonari ba Narendra Modi na luching balaigak asida anawa para amatambina phandak pangthok kadurba assembly kendra khara khaki maraki mikhal asida BJP mirep sing maiti ba pina ba miyam gi apunba sakti sagat minarasi aina CPI gi luching ba asina makhata na phongdokhe marakasida education department engineering wing da AEMS ta public curfew Laothoktuna office Thingjinkhre Manipur lenga ki education department ki makhata leiripe engineering wing asi amotpa asoiba kya leire aiduna lengakta AEMS na hanna wakatuna laklabasung ngasi pawba lengak na tasin usinadan laisinduna leire ngasi AEMS ki thaumisin education engineering wing solonsin bagi khongjang changsin khraba matong loising asi public curfew Laothokhre kanagumba staff na tragana visitor amata office asi ta changba Yaroi wathok asigi waroisin de AEMS ki phasin ki thaumisin condition amata yaudana thadokpa maral label loisan asigi chief engineer pham thadokpa yaure ngasi nungthil AEMS ki Yamlaba thaumising na DM college campus manung de leiba education engineering wing office ta thomjinduna laisang asida mathok tawbasing tanthokpaga loina loisang asi public curfew thable aina AEMS ki VP Saikom Prem chana pamising ki mamang da Laothokhre magna makha taraduna pamising da ai ki bada AEMS ki police na phajina thamliba thaumising condition amata yaudana thadokadabani lengak nasu engineering wing asida modle hairibasing asi lengak na chapchana action lokhatpio lengak ki mapi mapa oiriba chief minister N Biren nasu hiram sida akhana pa miyang changhanningi aina su magna phongdokhe hawjik thokliba education engineering wing asigi wathok asi athuba matamda waroisin ama puraknaba honabada lengak ki chief minister N Biren akhana pa miyang changbiduna mang takladaba kayadagi kanana ba honariba asida chief minister na tumin na laisin bagi mahutta maral leraba chief engineer phamdagi lauthoklaga loisang asibo kanana ba honabada mateng pangbiu aike Nagalamoromda Imphal East Commando team Amana Yamlaba Heroin number 4 amadi WY tablet Fagatkhre Malem gi kathen Lupa Crore taret lomgi oigadaba ni saki polam sing Imphal East District Police ki Commando team Amana Imphal East SB ki mit yang makhada miu amadagi Fagat pangamkhre thogduk asingarang nongthilpung ama makhairam taba matamda police na akakna bapaw ama phangbadagi Waithau Thiam Road ki lamlong ahom bangbada achat awuk sing check tawbada Tata Magic amadagi Yamlaba ni sagi polam sing adu puduna lakpada Commando team aduna Fagat pa ngamkhibani aire
Fagatkhre polamsing adu di WY tablet lak ani lising kun loinana sapon kef taratare ta haplamba heroin powder singne thaudok adu da chenari ba tata magic adu gi number na MN04A4642 ne gari adu ba thorakhiba driver adu na Kaksing district ki swara sing wangmada ki MD Altaf amuba chahi kun ga taret apop MD Nyamat Ali kawe phara ba polamsing adu ga loinana miyoi adu Irilbung police station da Chennakhre aire Arabida content sing asigi maru iba pau khara si babau damjari pa Manipur local news YouTube channel amadi Facebook page asidagi yang biri bop namak puthaga chari loina na channel sina tum da kana rabadi subscribe like and share taw ba kaw bi gadu puna makpu amuka na thaga chari